lambi mapalduda lep naitom tana leptuna leiri ajat awokna magi mawong matawduda yengnare adumna pendribani haiduna leithokpadi yadabanina mabu lawala o haiduna luda lusilaklaga magidi wata thokta shin tawnafam oiriba Rebecca da call tawi minute tara mukanaraga Rebecca na lawbalai magi garida kapna thokiba thodok pumbagi wari pumbalirami mayum hek yobaga sleeping pills ama chasilaga tumkhe ngasidi mahak wakhal khanbasu pamlamde magi haunabini prescribe tawdaba sleeping pill chabasi mahausadagi wakhal yam khangadaba tumloidaba oiradi somdana kamdauri numitsigi numidang mayum hek khalakpaga tamphashna do mama ibe masija tombina kidori thinga dia as pungdarit khari hen badangairi yam thengabo thenge madam sibu nangbu karimta kidrabo as ima Delhi Mumbai dadi pungdarit cha yam ngalli ko hai changdam nabagi thabak to togan mafam se Manipur ni ne ima lakpa khanaba yam horokanu ba nangi phanaba haibasibu amuk khanaba hoba tarabrami as ai kok yam sai seima amuk ne ghi harakanu farese ima ne nangonda wa ko bada ngangjararoi chak loirabani chanaba tawrasi nafi hongdoro ma ai chak chaningdre pukse pik thalleba mapaldagi kari mu chasila age kego kaiwo yam chasile aduna ai chaningdreba hai chahi do ngang na trabani ko nangi nature do khara semto pan mairin tabu liraga thamlaga hawbani mina lirakpadine phasafam leite ko taptagi isai daga yauri do nang tade lira phasabadi nga khaktani leisabi aribi ubadi angang kappe haibra kaino mahaibani ni mayek tubo ima khoidoga khara saugatlikan sidane khanaba yam horokanu ko phet lauram laga chatki magi karomda thabak yeiduna leihawi hari ngamida ko disilakpagirane kira ba thabak yam tawrai tha ani ahum se yengge yauna yengbani masada ahongba kaishu leitene tawrise thaudu nung tabagum machi lingdana dumak leyeba mase aina yengge yauna yengbani handak matangsi aina oina koichin chenduna hotnadrabadi wa thoklaroi icha yayoibana haiba misakto lemna manghanba yaba nate phai khangni ba handak matangsi SHIJANA LEISHARINGEI matamdo amuk hanjilakpa tabani asi hairaduna makhwangdu metlaga suktoktuna yengduna leihowi phe laubi machanupina chatkiba maikai adomda yengduna leihowi magi kagi thongdu thingjilaga masana tongliba khungupdo laktana langi khoning wangbiga pungchai laktana langbada beg kado phamungda thok machingwa masono tamphashna mathanta khong thilli mamita sangsangna ngasai nupurna tissue paper mapai koidaba mawongda salaingan bada taithok nanthokpado oi maduda ningsinglaga makhongdu thilladuna mathanda prop chaktuna leli magidubu ingonda linariraba aise mana sanariraba natraga karinoba ayam pende da ngasidi magi mong matawdo sathina pende chaknabani mana siliba natraga aibu otliba haidora angang mingam bahaido mani mahak oi batai natraga bu sumain to bahunabra mani magi do ibu otlibani phai aina kaido bangambage haibado ying bataidana tamphashna longkhrak longna hipduna muklei magi haunabi magi tainafam karamba jukki kaukhraba ahingda haiba isaido background da tharaga magi mondrangi taibang pan amada tauduna le otlare aibu tattana mana hairiba isaisigi wahai paringsida mabu salaingan bana otlibani haiduna mayektu da pansinduna amok maral siri isai taribra thamoida maisa hena langnaba thaushilibra kanana su haiba ngamde magi mawongsi isai do hek loibaga hanjin tari khangde isai siga magi punsi tangka kaya gi thaudoka tatna thana yadaba mari ama leinabagum punsigi khwaidagi naksinaba isai mayek ama hairaga su masina oiri mid anido ushinna phamungda longna hiplabasu uri salaigi saktam amadi nupurna tapnap shinba manba matau haifam khangdaba khambanba haibadu phawi masina maram oiraga itat tattana omchaknaba hengat halli magi thamoida saktamduna matawduna otlare karino khangdana longna hiplambadagi fuklauna hogalaklaga balcony room da chenthok laga amok yengoi
lepamgadra haibagi mahakna asuk khoirangba numit ama nahan khaidagi ngasina ihen henbadawna tawi mahausadagi pumtop topi choirolgum chinbaldana ngasai mangonda napchari dawna taplawna napselidu kanano kaigino mana adukyamna henjelidu mana yaba pibagira tapna tapna mayol chonglakliba magi nungsibase afam khangdana manghaladra aina kari thoknaduna magi mapamda adhikar daluni natraga aiba punsi chuppa tumin lesilora wahai amata haidana madi nahani aigumba aribi nate oirambasu yai aise magi mapamda magi matam lenpham khangi nupa haise category amatani red flag ni karam nairoi ngasigi thodo phare ai khongfam handoklage punsigi yetlar wahai amata so hairaroi tapna tapna nungshigi ifut haurakliba thamoise ifut kankrasano ningamdabagi pendabagi masingna henmankhre tamphashnagi mafamda henjinba chanainaba wakhal amana mang thakhiduna lana khanba lana loba miyoibagi khongthangdo masu thangba haure amuktang thasaba mangkraba magi punsina thasaba haibado yeknaba oire amuk sumitna uba thodo khudingmak achumbani haibana firip lawkhre ngasai mawongduna nupur amadi salainganba relationship da leire haina khankre ngasidi mahak tashingna ikaiba phaure sanaribani angang majaduna haibana mang thakre uriba saktamduna tamna lai sarare manghanbire loinaidraba makumang manglanduda kayada wana khangliba taibangda mangphauna raklabasu oihanningsre manglandugi kalpana tumthaba yadana ahingdo adumak nongankre Napurdu magi resignation letter WhatsApp da message thare madu ubada salaingan ba hoishu haide maisu haide breakfast loirakpa office chatke haiduna loishilakpada message lakpagi notification lakpaduda yenglubani adubu urasu thoina haide thawa isa sade necktie du punbada ngaire yam phingna taruni do machagi kada isau amaga loinana changlai salai imagi bungo kari amuk hairurage tamo dhana chandra do phone tawramine machanupigi maramda kari no yam haire nangna kari hairurage ba thabakla aroina haire isibo ima ai kashu haide lakpalak ta bahidu de magi apambane maduda aina karimta decision lepangamde hai karimta haidana bu hekta waka yawrakadrane tawnu mina tobimal masak khangda boina lawkhini ko nangi handaki project tu da Ichanupurna thawai hakjang yauna chin chungduna tawzakibado madudi professionalism ni as a project advisor madudi magi tofam thokpa mathawni ma imagi bungo karino nangna ngangliba mayam sibo achumba haibane de hai ai khoina di mabu yumsigi mau oige haina phau napaga igana wata naba phau loi aduga nangna masida khangtap ta thadat naba khotnari ba karigino ai khoigi asapum nama kahelagi hairiro Salainganba magi mama tarunina nganglakpasingdu tabada mathanta ngakpana kham thengkre yamna matam siga chanadaba thabak ama mamaga mapagana ma khanghanda naronda silambasi mahak kham thengna masada ngakpa haidu oire matam sigadi yamna tayonaba manba thabak ama sauramdabani adubu ping laukre thangja pokpagi machingdu haurakle makhut ani du tasinkre khutum singbagum adubu machagi mawonga du khangde Aidingang haudaba yade haibagi matagum lecture pibadawna mathang taruni su samthare aikhoiga sangatobda chopla roidaba migi imungi machani magi nupur hoido ko masakta maranda awat amata leide yumsigi mawamoibada hendok pathokna qualified oiragadaba imongne haiduna miya mangda puthokpada chopla roidabi sagai sigi mingchat urum khingadabi mabu nangna irai laina hekta miraiba yabro aduada khangdi lale haijo migi machadu numidangduda lambi lamjau do hundok hongnabro madu kanana tawna lichat chajatnoba matamdaga matam phatre migi machani ngoldo phatanungda thodi kamdawni salaido mamana leptana mari samtharakpaduda magi haunabi chahi kuina tawrudraba maching mason arangbido haurai mangda leiriba pot ama taplawna pairaga laktana langi floor duda China gi porcelain clay na saba flower vase ama pungchai akaiba machet singdo marble gi floor duda skater tawduna le marul thokdaba flower vase tu gi maral bu karino
Magi maral haibabu asawa midugi mityengfam oiruba adu khaktani. Adumna machana thazadana laktana langakpada khangpre khangi. Mari mari nganglambadu chap lepkhre. Kadu tuminna pungchik chikre. Machana thugariba veshtuda mitkupta yengduna lei. Thangnaba mikupta magi mapuroiba malem nganbasu kaidoba yaurabano haiduna chinsilei. Oiramliba phibamduda khangle. Magi nupi amadi macha anigi marakta condition amadi leire. Tarunidi mitlu anido pirang ihawi. Aduga mapuroiba tamna changsilaga. Urabra moi pabo. Thingel da tainaba ngamdraga nasi khongda tainaribani. Aibuna chanupana thawai bidre. Kapli kapli hairakpani. Pukning nungsiraduna machagi mawongduda kham thengna pendaba haibadu yaure Tarunigi mafamdade. Mana haiba wa laude tabide haibagi mawongni waro purobagi changsu asuki matik wangkhatlei. Pendaba haibabu pendre thazarude machana asigumba matau magi nupigi mawongduda nungaitraduna malem nganbaso machanupada onsinduna. Salai, nangbu namada kari hairuragene. Salai do tumin leptuna le. Magi mawongduda pendrabi Tarunina. Mama mapa oiba ikhoina magi phattanaba lekhadanaba singadro. Chawrak sanglaklabanina mamagi mapagi karimta khantre. Magi aningba apambada aikhoisu yaw haibani. Moi babo miyamna ibu kari haina khini. Satra mayam semba warakpa ngamlaba. Macha nupasi madi semdokpa warakpa ngamde soidana haina khini. Ai yam ikaiche. Malem nganbadu Tarunigi wadu taraga mangonda nupi michang changba manbagi mawongdauna. Salai, nangbu namada kari hairurage habane. Nachindu khumune, nachin pandro nangbo. Tumin leshen bane yaroi. Aina harisa nangondane. Namada lale hayo. Namagi mitludagi sintharakliba pirangse pabathuna lefalo. Malem nganbasu khondu khara kalap hairakpani. Ngaihakwa amata ngangkhraroi haiduna tumin leiruba salaisu tumin leiba ngambagi pangaldo mangonde yaudre. Aduna masu khumlei. Aigi wa tadana nupurbu imungsigi mawoinaba karigi decision lauri. Malem nganbadu nokladuna. Hai, angawba. Madudi nangi phanabanine. Mana imungsigi mawoibada aikhoigi mai. Aikhoina silibase nangi phanabanine. Makhado amuk Tarunina samthare. Magi phanabata khaliba aikhoibo mana yekna boina oi. Masibo hongnabro. Mama mapagidi machadu mangnaba kaidongnungda siloi haibase. Ma kaura male. Leiriba khudingmakse magine. Mata mayuma kai panjarabadi aikhoisu khoya tushitna hinghobe. Nupur gumbi matik chabidine. Hujiki matam sida atangbani. Malemgi mafam ataidasu leiraroi. Wahai khudingi masu pabungsu nupur haiduna dale. Ai nupurda loba ngamoi. Ai sumi leiko. Kanaroi noina khaliba mayamdo. Oiroidabada oinam pambi thagano. Imasu pabungsu. Hojik matam leiri. Imaga pabungagi khongphamdo yam thuna handokpiyo. Nupurdo masak yengningde. Mahak matik charamba yai. Engondadi chanadeko. Aina mabu office ki employee magum khanba natana atopa khanba leite. Aidi seina harisene. Ahenba step lokhatki khanbigano. Imasu pabungsu. Aigidi last decision. Ainu purga luhongoi. Wahai singsina magi aroibani haibagi matagum phirip khanghalamlaga yam phingna masu magi kadagi mapan thoki thongduda muktainabagi mawongda ghamlauna lonsile. Garage ta janglaga magi cardo speed yangna thaudoklaga thokre. Malem nganba amadi Taruni anido tingak machanupagi mataududa yengduna lehowi. Uraba natra moi pabo. Naingtom pokpa ichane haiduna luna tawe haibagi matik nawangduna aikhoiba mamal yauhandribase. Aidi nahana khangabani si thokani haibase. Aidi ne hotrong hona. Hujikpu kamdaudoinoba tamo dhana chandra amadi inam bemdui mangda amuk khanane maise thangatuna aidi chatpa ngamloidori. Taruni amuk tatap thaukoidoge nangbo. Kamaina no aiba hujikpu pista leyo hairisibo. Nachanu pasigi haktaktane loina kang khongchairadabane hujik. As aidum kok saida. Kok sabada natiye. Aidi isa pumba sari. Aidi adoda khangde. Imong anigi semgatpa horakliba marise tattanaba moi babungna khara hotnabiyo. Nachanu pabu yanaba daitadi moi babungna lobbiba dai. Aina nupi mayumgi dai puge. Kaino da Taruni. Aigonda loina inthorayisena. Haima, moi babungbu kaubirabro. Nachanu padi hanadagi hauna mamas boy nate. Mi khwaidona mapada lupchaba daddy's boy ni. Aduna mapa amoibagi thaudangdo handaki matangsida nasana khangna pangthokpiyo. Taruni, nangi wa side. Uraba natro, aigi wada nachana mawa lode haibagi khudam changdamni. Akaiba flower base na. Nachabu yanaba hotnabiyo. Aidine nupurbu imawoidaba yade.
Khalu khaluragane ngasidi nangi na chanupagi mawong matawse ai pukning yam nuksida. Mapi singdo phiziduna taitho aduna thoki. Koktunan tharaga machagi kaduda tumin leptuna leihowi malim ngan baso. As koksiam saida ai shi oiradi moi mama machagi karan sidane ai sifam nafam khangloidor adam kanba mama machani. Salangan basumagi kardo speed kana thaurakpana Ronald hoide yoshin kiba khanghaude. Ronaldo chak nganta chaduna lerami pungde mapan makhai khara hen badangaire. Mamai mamit ngak sangang salaina changlaklaga table da leiriba ising glass ama taplauna paikhatuna thakpadu oi. Tumin chair ama da famlagale Ronaldo khangle lanjau ama mayok naraga la ibani haibado. Masu hoi mai haide saubagi maram su hanglude horen taptharaga haijarakani khalimado aduna Thausawa sadababudi nate magi thokpa chafam thokpa chari. Salaina tumin phamlagale adumna famlingai notification lai. Ungduna asawbaga loinana famlambadagi mobile screen duda yengi. Yengluba matamda Insta da account amana follow tawrakpagi pop-up message ama. Kanano mangonda follow tawraklibasibu haiduna yengluba matamda mayek lana chongthore. Rajkumari Tamphashna started following you. Account to the Changduna Yenglui, bio the Suiri, Mayik Singna, Bibliophile, Radio Jockey. Magi photo gi post, Taruk Muksu Yauri, 18k followers, 35 following. Account to the Hanjin Yengli, Thazarude, Punsida Muktasu, Asigumba Thoudok Oirakane. Chaukatlaba Matam Sida, Pixile Hariba, Prithibishi, Yawning Bamapamda, Mitna Kupada, Yauraba matam sida amuk kayam luba thabakno. Asawa pumba tapna mayeng tare. Mai thongdu maksil lambadagi khangan ngan thore. Urum leima changkre nungsa leima thorakle. Pugningi inotna wakhalbu themjilaklabada mai thongda ahong balakle. Magi asigumba matawda khanghaudana ahong balakpadu ubada maga mayoknana chak chakhom chawna huklamba. Ronaldo veshinda jangsilaga makhut hamtoi aduga tawal machaduda taithoklaga yam phingna paisilei. Ure maso mobile screen da Tamphashna gi friend request mabu follow tawrakpagi amaromda magi account di private thambane. Ronald na harawoi kei boy ses nishile ko mi majadi yadeko Insta daga follow tawrai ko. Cloud online haibadone ngasigi makeup se bai. Nine noigira 10 noigira accept tawrodana. Tawdoine. Hojik hektadi tawraida. Ish mamal kahali ni ne. Napasu mamal kahan ba yai kaino. Napi khaktana kahan gani haiba leite. Nahan gai nangbu magi wam da taba pa me haidai ne. Ngasi mana request haraise nangonda magi oiba wa hainingba wa mayam ama leram gani. Adu haina boiram gani ba. Nangbu delay tawranu da. Mana soiba odle dudi. Aina suma bod kini. Adubu mana sumaina ingonda follow tawrakani haiba sidi mangda phau mangode. Life haibase 50% di thazadaba thodok ngaktana kuyo moiraga sembani. Adubu bai ai thazai. Tamphashna na nangbu khanba hore. Khanbu khalamgadrane. Khanbaduna natro request haraise khandragabu chahi sumana drabasida nangonda kai maram leidan request haraktoinu. Ronald gi wahai singda hena nungaiba haibadu oi. Yumda thokiba lanjaudu kaukre Tamphashna da laichure. Ngarangi cafe da thokiba thodok masu sangsangna urei khambanba manba waroba manba magi mityeng amadi mawong matawsing kamdauna tawshinabani haigani aduga ngasi mana ayuksida fanlauna chongthore isina somdana mukkamdawri ayuktuda bathroom da Tamphashna di irujaki table da leiriba magi mobile do password khanglaba manau nupa yayoibana hangdoklaga sonugi matenglo salaingan bagi account hanglaga request hazin bani nakandana sizatom bishu mobile do da yengle mama macha anido mi ta khini matagum murum gangnai yayoiba noigi request haidubu kamdawrage accept tawraktri ma khaidawraba sano ne online leiramdaba yai as mahabu karam kanda online leidoi jano adudi ma aishwaiba ngamde
ꯑꯗꯨꯕꯨ ꯑꯣꯟꯂꯥꯏꯟ ꯍꯦꯛ ꯂꯩꯔꯛꯄꯒ ꯁꯣꯏꯗꯅ ꯋꯥꯡꯃꯗꯤ ꯈꯪꯒꯅꯤ ꯅꯠꯇꯦ ꯁꯣꯅꯨꯅ ꯄꯤꯔꯛꯄꯗ ꯑꯦꯀꯥꯎꯟꯒꯁꯤꯕꯨ ꯁꯣꯏꯅꯔꯝꯒꯗ꯭ꯔꯕ ꯏꯃꯥ ꯁꯣꯏꯔꯣꯏꯃꯤ ꯁꯣꯅꯨꯗꯣ ꯌꯥꯝ ꯁꯤꯡꯕꯅꯦꯕ ꯑꯩꯗꯧꯅ ꯑꯩꯗꯤ ꯌꯥꯝ ꯄꯥꯈꯠꯂꯦꯃꯤ ꯏꯕꯨꯡꯉꯣ ꯅꯆꯦꯒꯤ ꯃꯑꯣꯡꯁꯤꯗ ꯇꯟꯗꯨꯅ ꯁꯃꯥꯏ ꯂꯩꯈ꯭ꯔꯗꯤ ꯏꯃꯥꯗꯤ ꯃꯥꯡꯖꯔꯦ ꯃꯥ ꯄꯥꯈꯠꯀꯅꯨ ꯗꯥꯁꯂꯥꯏꯅꯅꯦ ꯑꯩꯈꯣꯏ ꯆꯤꯕꯨ ꯈꯟꯖꯕꯁꯦ ꯁꯦꯡꯉꯕꯅꯤ ꯃꯥꯗꯣ ꯑꯣꯐꯤꯁꯁꯨ ꯆꯠꯄꯅꯦꯕ ꯊꯕꯛ ꯆꯤꯜꯂꯝꯕ ꯌꯥꯏꯕ ꯍꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯍꯣꯔꯦꯟ ꯑꯣꯟꯂꯥꯏꯟ ꯂꯩꯔꯒꯅꯦ ꯇꯪ ꯇꯥꯕ ꯑꯃꯗꯤ ꯈꯪꯒꯅꯤꯗꯅ ꯌꯥꯏꯒꯣꯏꯕ ꯍꯣꯏ ꯈꯪꯒꯅꯤ ꯏꯃꯥ ꯉꯥꯏꯈꯣꯅꯦ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯩ ꯂꯨꯕ ꯑꯃꯅ ꯑꯃꯨꯛ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯍꯩ ꯐꯣꯟꯁꯤꯗꯤ ꯅꯆꯦꯒꯤꯅꯤꯅꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯠꯇꯦ ꯍꯣꯔꯦꯟ ꯅꯆꯦꯅ ꯄꯥꯏꯔꯤꯉꯩꯗ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝꯗꯣ ꯂꯥꯛꯑꯣ ꯍꯥ ꯅꯣꯏꯒꯤ ꯑꯦꯛꯁꯦꯞ ꯇꯧꯔꯛꯄ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯗꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯝꯗꯧꯕ ꯅꯆꯦꯅ ꯑꯃꯨꯛ ꯏꯃꯨꯡꯁꯤꯗ ꯂꯥꯟꯖꯥꯎ ꯑꯃꯃꯨꯛ ꯍꯣꯔꯦꯟ ꯇꯧꯔꯛꯑꯗꯤ ꯀꯝꯗꯧꯕ ꯑꯁ ꯏꯃꯥ ꯕꯣꯝ ꯄꯣꯈꯥꯏꯒꯦꯔꯥ ꯅꯣꯡꯃꯩ ꯀꯥꯞꯀꯦꯔꯥ ꯉꯁꯤꯗꯤꯅꯦ ꯑꯩꯈꯣꯏꯅ ꯉꯝꯗꯕ ꯌꯥꯗꯕꯅꯦꯕ ꯏꯃꯥ ꯃꯥꯅ ꯉꯝꯍꯟꯕ ꯌꯥꯗꯦꯕ ꯅꯠꯇ꯭ꯔꯗꯤ ꯏꯆꯦꯁꯤ ꯐꯣꯝ ꯇꯥꯔꯔꯣꯏꯕ ꯏꯆꯥꯇꯅꯤ ꯃꯃꯥꯒꯤ ꯏꯍꯨꯜ ꯈꯪꯕ ꯃꯆꯤꯒꯤ ꯑꯋꯥꯕ ꯈꯪꯕ ꯃꯥꯇꯅꯤ ꯃꯁꯤꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯋꯣꯏꯕ ꯋꯥ ꯑꯝꯇ ꯉꯥꯡꯅꯕ ꯌꯥꯗ꯭ꯔꯤꯕ ꯏꯃꯥ ꯏꯆꯦꯅ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯗ ꯑꯗꯨꯝ ꯏꯕꯥꯅꯤꯒꯤ ꯂꯋꯥꯏꯗ ꯂꯥꯛꯑꯅꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯗꯤ ꯍꯥꯏꯍꯧꯔꯤꯁꯤꯅꯤꯀꯣ ꯏꯆꯦꯅ ꯉꯝꯍꯟꯕ ꯌꯥꯔꯣꯏꯀꯣ ꯍꯣꯏꯁꯦ ꯅꯪ ꯑꯗꯨꯒꯤꯗꯤꯅꯦ ꯀꯔꯤꯝꯇ ꯋꯥꯔꯨꯅꯨ ꯏꯃꯥ ꯂꯩꯔꯤ ꯍꯩ ꯁ꯭ꯀꯨꯜ ꯊꯦꯡꯈꯤꯅꯕꯅꯤ ꯅꯪꯁꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯨꯔꯣꯆꯣ ꯍꯣꯏ ꯏꯃꯥ ꯌꯥꯏꯑꯣꯏꯕ ꯃꯆꯦꯒꯤ ꯃꯣꯕꯥꯏꯜ ꯗꯇꯥꯗꯣ ꯑꯣꯐ ꯇꯧꯔꯝꯂꯒ ꯍꯥꯟꯅꯒꯤ ꯃꯐꯝꯗ ꯃꯄꯥ ꯆꯥꯅ ꯊꯝꯃꯝꯃꯤ ꯊꯣꯏꯅ ꯀꯔꯤꯝꯇ ꯇꯧꯗꯕ ꯁꯥꯗꯨꯅ ꯃꯃꯥ ꯃꯆꯥꯗꯣ ꯁꯃꯤꯟ ꯀꯔꯤꯝꯇ ꯐꯪꯍꯟꯗꯅ ꯀꯥꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈꯤ ꯇꯝꯐꯥꯁꯅꯥꯗꯤ ꯁꯗꯤꯡꯅꯤ ꯃꯃꯥ ꯑꯃꯗꯤ ꯃꯧꯄꯥ ꯅꯨꯄꯥ ꯑꯅꯤꯒꯤ ꯄ꯭ꯂꯥꯟꯁꯤ ꯈꯖꯤꯛꯇ ꯐꯥꯎꯕ ꯈꯪꯖꯔꯝꯗꯦ ꯃꯃꯥꯒ ꯃꯧꯄꯥ ꯅꯨꯄꯥꯁꯤꯒꯒꯤ ꯈꯣꯡꯊꯥꯡꯁꯤꯡꯁꯤ ꯃꯤꯅꯠ 10ꯃꯨꯛ ꯂꯩꯔꯒ ꯃꯥꯗꯤ ꯏꯔꯨꯖꯕ ꯂꯣꯏꯗꯨꯅ ꯕꯥꯊꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯏ ꯉꯁꯤꯗꯤ ꯄꯨꯡ 11 ꯅꯪꯅꯕ ꯃꯥꯒꯤ ꯗ꯭ꯌꯨꯇꯤ ꯆꯠꯀꯗꯕꯅꯤ ꯑꯗꯨꯅ ꯐꯛꯂꯥꯡ ꯘꯔꯤꯗ ꯃꯇꯝꯗꯣ ꯑꯃꯨꯛ ꯌꯦꯡ ꯃꯁꯥꯒꯤ ꯃꯁꯝ ꯑꯆꯣꯠꯄꯗꯣ ꯑꯃꯨꯛ ꯗ꯭ꯔꯥꯏꯌꯔ ꯑꯃꯒ ꯀꯪꯍꯟꯅꯕ ꯁꯦꯝ ꯁꯥꯏ ꯃꯤꯅꯠ 15ꯃꯨꯛ ꯂꯩꯔꯒ ꯃꯥꯗꯤ ꯃꯐꯤ ꯃꯔꯣꯜ ꯂꯣꯏꯁꯤꯜꯂꯒ ꯊꯣꯛꯂꯛꯏ ꯆꯥꯛꯈꯨꯝ ꯇꯥꯅ ꯄꯨꯡꯁꯨ 10:30 ꯇꯥꯗꯧꯕ ꯃꯤꯅꯠ 5 ꯋꯥꯠꯂꯤ ꯁꯤꯖꯇꯣꯝꯕꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯗꯨꯅ ꯂꯩꯔꯝꯃꯤ